Ministry of Rural Development ki meeting MAKHA TAKYEL Industry Road LEIBA SBI Rural Self-Employment Training Institute Rseti na Shinduna Domain Skill Trainer Certificate Program Pangthokhre Thauramadu SBI ki Regional Manager K Okendra amasung Rseti ki Director Y Devena Maru oiba mitunglen sing oina sarukya ki Training aduda Manipur ki tongan ba mafam kaya dagi lakpa training singa loinana Assam yauna mapal state singdagi lakpa miyoi kaya so sarukya ki Training program adu pangthokpagi matangda ke Okendron hai Rseti na Shinduna pangthokliba numit tarukni gi program ase Manipur gi oinadi yamna faba program amane program asigi makada miyoi kayada makhal kaya gi training piduna masana masabu thabak pibata natana atopa miyoi kaya su thabak piduna senthok lambi leina ba hotnarakpa ase lamdam asigi oina yamna afaba khudam amane Training asida takiba khudingmak adu kaudringaida athuba matamda thabak oina pangthokna ba hotnabiyu hainasu mahakna makhata ki Sida akhoi online training piriba dagi specialized faculty na in-person training piriba sidi chumna khati sidi bukis knowledge haitare koi literature type na tawbidu reading si lai no interest koi ngalai no koi tawbidu training ama class ama yawu mutamda mind sida yamna makal ki ideas tholofa singa su tobiya ina si su tobiya hai adu ama tholang gani sigi mai mangani ki program si yawu mutamda ena hana kananda ba natraga urunda report ama lambi ama just purapa adu bu puri ko to party important oidati koi training program si loisla matunda aina tawbi aina khaliba to implement with utmost importance, with utmost urgency.